Manipur Circle News ki maikai dagi mayam taramna oksari ngasi numidang waram da phone ki pause sing yaw ba headlines sing mayam da pawdom jari government employees sing ki masa sing government school da tamhan da bani haiba du thabak ta onthok piro Justice Sudhir Agarwal na ta ki ba rai amata government employees sing ki masa sing government school da mahi tamhan ba haiba si compulsory oikada bani haiba du thabak ta onthok piro haina Socialist Party India gi National General Secretary Dr. Santip Pandena Thadorok Cherola Mana Hairi Cherola Sinama Khata Hairibana ing Singani Tramari the Kun Mari Fobagi Manunda. Lenga ke school lising kun mga hena thingin kre lenga ke school thingjin bagi thaba ase makhata na chathaduna school lising tara dagi kuntret phoba lakliba sahi khara ase gi manungda thingjin khibagi akiba lei masi pumnama ase mahiroi yankhai sudaba ngakta leiba lenga ke school sing punsin bagi khongthang ama lokhalakpa asidagi tholakpani lenga ki primary school da tamliba mahiroi singi yumga makhoi ge tamliba school asida yamlabada kilometer amadagi hena laploida bani haiba government ge rule leirabasu mahiroi masing yamde haiduna naknana leiba school singda punsinduna salairabadi kilometer amagi manungda leiriba school singadu mahiroi kharagi onadi lapthokiba masana tarabani Uttar Pradesh ki Baraban kida yoliba liquor shop ama panchayat na thingjin khinaba hairabasu ngasi pawba chalaiduna leiri aduga school thingjinba matamdadi myamgi apamba karimata tanadana hekta thingjin bangamli pumnama asi Indian Constitution apiba right to education bo khongauna bani maramaduna English singanitra mangada Justice Agarwal na takiba rayadu thabakta onthok piu hairi Chhattisgarh gi Congress MLA kuntra suspend toukhre ngasi Chhattisgarh Assembly da ruling NDA gi maikai dagi lomi singda diammonium phosphate fertilizer ningthina supply to ngamde haina opposition Congress na law khongduna khongjang changchilakpadagi ngasi nomagi oina Congress MLA kuntra house ki mifam dagi suspend tawkhre lomi singda har ningthina phanghande haina Congress MLA Umesh Patel na pukhalakhiba issue amaga mari leinana Congress ki MLA sing aduna law khongba torokpadagi suspend tawkhibani hairi Famung da longna hiplaga social media da communal sagat palepiu KMWO na hairi Manipur gi apun masaktam kaiba yaroi tunggi mirol kansi haiba pandamda leiriba kanglipak minority welfare organization KMWO Manipur gi maikai dagi hojik Manipur da mioi kharana famung da longna hiplaga social media da leminariba prop singi marakta communal tonaba wahi wata kya iduna thagalakliba si khutakta lekpadabani karigumba makhata na chathraklabadi madudagi tholakpa tekchak pumba masa masana pujagadabani haina KMWO gi publicity secretary Rajiv Khan na press ta thadorpa cherola mana hairi cherola sina hai hojik Manipur da tangdu leitadraba phibam amada leiringai charak asida wakhal yaudaba mioi kharana phuruk masel gi marakta karigumba crime ama thorakpada madugi asumba khangdana social media da wakhal na sagatuna I masel gi marakta nungaina da wahi wata kya iduna thagatpa organization asina thengnare asigumba thotuk asi taudana ba wakhal khanthana ba kyarak hannasu khangan hiba leikhrabasu makhata na chathaba leptri masina leiminari ba ikoi masel gi marakta kayamarum sokhalakani haiba khanthadaba gum tawi maramasina leiminari ba ikoi masel gi marakta pamdaba thodok thoktringai tonga sandoktrigai thabak leitaba wakhal khanthaba ngamdaba mioi kharana wakhal na sagatpa social media da pangi da iriba asi athuba da tokpiyu madugi mot aikoi mayam punsinduna wakhal tadaba mioi sing wakhal tahnaba honabaga lonana aran sing thidokminaduna sumba wayel phanghanaba honamina se haiki isagi khutta lo paigani haibagi wakhallondi langani hairi cherola sen hai amaromda lamdamasida huranbagi missing kanna hengalakliba asisu Leiriba CSO singamati mari leinaba singna makoibu wakhal tahanbaga lonana logi sairak phanghanaba honaminasi madudi natana mioi amabu hekta huranbagi mingda farga miot minai chathapagi thong tobiganu hari huran masingbu ningthina wakhal tahanduna mahusagi punsida tilhananaba kalu phurup naidana thodanglominasi hiramasigi matangda yamna toina awareness tobasu mathau tare myamdagi potchai huraliba singnasu aiware leitare haiduna mingondagi potchai huranbagi mahuta lamdamasigi leiriba CSO club maira paiba singdagi afaba maikaida mateng launaba honabiu loinana lup asidasu pau phobirau lup asinasu lamdamasigi yaifanaba rebadi matam pomada mateng pangnana ba thong launa hangduna leiri lamdamasida huranba misak amata lehendana ba ikoi punna wa tana minaduna poram yatpa mathau tare
लोइनना मणिपुरदा अतेनबा मतमदा पॉपुलर गवर्नमेंट अमा सेमदुना इरमदा मणिपुर कंग्लेचासिंगी याइफनबा होनबियो हाइरी।